ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯆꯍꯧꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯤ ꯊꯥꯔꯛꯅꯤꯡꯕ, ꯃꯌꯥꯝꯗ ꯁꯤꯌꯔꯗꯤ ꯇꯧꯅꯤꯡꯕ, ꯑꯗꯨꯒ ꯑꯩꯁꯦ ꯀꯅꯥꯅꯣ, ꯂꯩꯐꯝꯅ ꯀꯥꯏꯗꯒꯤꯅꯣ, ꯃꯤꯡꯅ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯍꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯆꯤꯡꯅꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯣ ꯊꯥꯐꯝ ꯊꯣꯛꯄ ꯊꯥꯕꯤꯔꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣꯅ ꯀꯩꯁꯨ ꯍꯪꯖꯗꯦ꯫ ꯑꯩꯅ ꯁꯤꯁꯦ ꯍꯥꯏꯖꯔꯤꯁꯤꯒꯤ ꯃꯔꯝꯅ ꯑꯩꯉꯣꯟꯗ ꯃꯤ 3-4ꯃꯨꯛꯇꯤ ꯁꯨꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯣꯟꯗꯤ ꯇꯧꯔꯛꯑꯒ ꯍꯪꯗꯣꯏꯔꯥ ꯍꯥꯏꯗꯣꯏꯔꯥ ꯀꯥꯏꯅꯒ ꯁꯨꯝ ꯆꯤꯡꯅꯕꯒꯤ ꯋꯥꯔꯤꯗꯤ ꯍꯥꯞꯅꯤꯡꯉꯒ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯟꯅꯤꯡꯗꯕ ꯌꯥꯎꯋꯤꯗꯅ, ꯑꯗꯨꯗꯨꯅ ꯆꯤꯡꯅꯕ ꯂꯩꯕꯒꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯎꯋꯤ꯫ ꯑꯗꯨꯅ ꯑꯇꯩꯁꯨ ꯌꯥꯎꯔꯝꯒꯗ꯭ꯔꯥꯅ ꯈꯟꯕꯒꯤ ꯑꯩꯅ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯆꯤꯡꯅꯕ ꯊꯥꯗꯣꯛꯄꯤꯌꯣꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ, ꯃꯥꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏ ꯃꯅꯨꯡꯗꯒꯤꯅꯦꯕꯀꯣ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯅꯤꯅꯤ, ꯏꯆꯦꯁꯤꯒ ꯃꯧꯄꯥꯁꯤꯒ꯫ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯈꯔ ꯋꯥꯕ ꯏꯃꯨꯡꯅꯤ꯫ ꯃꯣꯏ ꯕꯕꯥꯁꯦ ꯊꯕꯛ ꯇꯧꯗꯦ꯫ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯃꯁꯥꯒ ꯆꯥꯟꯅꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯊꯕꯛꯁꯦ ꯑꯃꯠꯇ ꯁꯨꯗꯕ ꯇꯧꯕꯒꯤꯗꯤ ꯃꯣꯏ ꯕꯕꯥꯁꯦ ꯅꯍꯥꯟꯋꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯇꯝꯃꯛꯄ ꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯐꯪꯗꯕꯅꯤꯅ ꯏꯀꯥꯏꯕꯒꯤꯅꯤ ꯈꯪꯗꯦ, ꯑꯗꯨꯒ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅꯒ ꯈꯟꯕ ꯃꯥꯜꯂꯦ ꯍꯥꯏꯕꯀꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯟꯈꯤꯅꯤ ꯀꯥꯏꯅ ꯑꯣꯏꯕ ꯇꯥꯔꯦ ꯃꯣꯏ ꯕꯕꯥꯁꯦ ꯊꯕꯛꯁꯦ ꯑꯃꯠꯇ ꯁꯨꯗꯕꯤꯅꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯚꯥꯔꯁꯦ ꯏꯆꯦꯁꯤꯒꯤ ꯏꯃꯥꯁꯤꯅ ꯂꯣꯏꯅ ꯄꯨꯏ꯫ ꯏꯆꯦꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯐꯩ꯫ ꯃꯥꯅ ꯃꯣꯏꯒꯤ ꯑꯗꯨꯋꯥꯏꯗ ꯀꯤꯂꯤ ꯆꯅꯥ ꯑꯉꯧꯕ, ꯁꯤꯡꯖꯨ, ꯑꯗꯒꯤ ꯄꯥꯛꯅꯝ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯁꯨꯃꯥꯏꯅ ꯌꯣꯜꯂꯒ ꯏꯃꯨꯡꯁꯦ ꯊꯥꯛꯄꯅꯤ꯫ ꯁꯤꯅ ꯏꯆꯦꯅ ꯈꯪꯉꯛꯄꯗꯩꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯗꯤ ꯀꯃꯥꯏꯅ ꯃꯣꯏꯁꯦ ꯌꯣꯛꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯒ ꯏꯆꯦꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏ ꯏꯃꯥꯁꯦ ꯁꯤꯁꯤꯒꯤ ꯑꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯌꯣꯜꯂꯦꯕ꯫ ꯅꯨꯄꯤꯒ ꯑꯣꯏꯔꯦ, ꯏꯆꯦꯁꯤꯒꯤ ꯏꯃꯥꯁꯤꯅ ꯋꯥꯕꯁꯤ ꯎꯕꯗ ꯃꯥꯁꯨ ꯃꯇꯦꯡꯁꯦ ꯌꯥꯝ ꯄꯥꯡꯉꯛꯑꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯡꯕꯁꯦ ꯀꯌా ꯊꯨꯡꯉꯛꯇꯦ꯫ ꯃꯃꯥꯅ ꯍꯥꯏꯒꯅꯨ ꯈꯣꯠꯀꯅꯨꯅ ꯆꯩꯕ ꯉꯥꯡꯕꯒꯤꯗꯤ ꯅꯠꯇꯕ, ꯃꯃꯥꯒꯤ ꯑꯋꯥꯕꯁꯦ ꯎꯔꯒ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯁꯤ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯏ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯂꯥꯏꯔꯤꯛꯇ ꯂꯣꯏꯅꯃꯛ ꯊꯋꯥꯏ ꯌꯥꯎꯏ꯫ ꯃꯧꯄꯥꯁꯨ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯎꯕꯒ, ꯑꯗꯒꯤ ꯃꯣꯏ ꯕꯕꯥꯁꯤꯁꯨ ꯂꯥꯏꯔꯤꯛꯇ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕꯗꯣ꯫ ꯊꯕꯛ ꯏꯪꯈꯥꯡ, ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝ ꯃꯇꯦꯡ ꯀꯩꯁꯨ ꯄꯥꯡꯖꯗ꯭ꯔꯒꯁꯨ ꯃꯣꯏ ꯕꯕꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯀ꯭ꯋꯥꯁꯦ ꯁꯤꯁꯦ ꯐꯖꯅ ꯆꯥꯔꯒ ꯆꯥꯛ ꯇꯣꯛꯑꯒ ꯇꯤꯚꯤꯁꯦ ꯌꯦꯡꯕ, ꯁꯤꯁꯦ ꯃꯣꯏ ꯕꯕꯥꯒꯤ ꯃꯊꯧꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯈꯣꯠꯄ ꯇꯧꯕꯗ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯉꯦꯀꯣ꯫ ꯑꯗꯨꯅ ꯌꯥꯝ ꯋꯥꯏꯌꯦ ꯏꯆꯦꯁꯨ꯫ ꯃꯣꯏꯁꯦ ꯃꯅꯤꯡꯁꯦ ꯑꯌꯥꯝꯕꯅ ꯊꯨꯡꯖꯔꯛꯇꯦ꯫ ꯑꯗꯨꯒ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯏꯆꯦꯁꯦ ꯁꯨꯡꯐꯪ ꯐꯪꯉꯛꯇ꯭ꯔꯤ ꯃꯔꯝꯁꯤꯅ ꯁꯤꯒꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯈꯣꯠꯅꯔꯤꯕꯁꯦ ꯃꯉꯣꯟꯗ ꯀꯌꯥ ꯆꯪꯗꯦꯕ꯫ ꯏꯆꯦꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯅ ꯍꯧꯔꯛꯑꯦ꯫ ꯃꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯣꯟꯅꯕ ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯕꯖꯥꯔꯗ ꯑꯃꯨꯛ ꯆꯠꯂꯨꯅꯤ, ꯄꯣꯠ ꯆꯩꯗꯣ ꯑꯃꯨꯛ ꯂꯩꯔꯨꯅꯤ, ꯑꯗ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯅꯤ, ꯑꯗꯨꯒ ꯄꯨꯡ 12:30 ꯁ꯭ꯋꯥꯏꯗꯒꯤ ꯄꯣꯠ ꯆꯩꯗꯣ ꯍꯧꯗꯅ ꯈꯣꯠꯇꯅ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯄꯨꯡ 1:30-2 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯃꯣꯏ ꯃꯥꯁꯦ ꯄꯣꯠ ꯌꯣꯟꯕ ꯆꯠꯇꯣꯏꯅꯦꯕ꯫ ꯑꯗꯨꯅ ꯏꯆꯦꯁꯨ ꯃꯊꯧ ꯑꯃ ꯆꯤꯟꯖꯕꯗꯣ, ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯣꯏꯔꯣ, ꯃꯣꯏ ꯃꯤꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯨꯕꯨ ꯏꯆꯦꯁꯤꯅ ꯂꯣꯏꯅ ꯍꯣꯠꯅꯕꯗꯣ, ꯃꯃꯥꯁꯤꯁꯨ ꯍꯣꯠꯅꯩ, ꯏꯃꯨꯡꯒꯤ ꯇꯪꯈꯥꯏ ꯑꯃꯃꯝꯗꯤ ꯄꯨꯅꯕꯗꯣ, ꯁꯤꯅ ꯃꯥꯁꯦ ꯂꯥꯡꯕꯒ ꯑꯝꯇ ꯁꯪꯕꯖꯥꯠ ꯅꯠꯇꯦꯌꯦ꯫ ꯀ꯭ꯂꯥꯁ 10 ꯁꯤꯁꯦ ꯃꯥꯁꯦ ꯁꯕꯖꯦꯛ 2 ꯂꯦꯇꯔ ꯆꯠꯂꯛꯑꯦ ꯏꯆꯦꯁꯦ꯫ ꯌꯥꯝ ꯍꯔꯥꯎꯖꯩꯌꯦ ꯃꯥꯅ ꯃꯇꯝꯗꯨꯗꯀꯣ꯫ ꯇꯁꯦꯡꯅ ꯁꯨꯡꯊꯥ ꯊꯥꯖꯗꯕꯗꯣ, ꯃꯥꯁꯦ ꯁꯤꯉꯩꯗꯤ ꯆꯠꯂꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯀꯥꯏꯅ ꯈꯟꯖꯗꯕꯗꯣ꯫ ꯌꯥꯝ ꯋꯥꯅꯀꯣ ꯃꯃꯥꯅ ꯏꯆꯦꯁꯤꯁꯨ ꯕꯣꯔꯗꯤꯡꯗꯒ ꯊꯝꯃꯛꯑꯦꯕ꯫ ꯃꯥꯅꯗꯤ ꯂꯩꯔꯣꯏ, ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯍꯣꯠꯅꯒꯦ, ꯌꯨꯝꯗ ꯑꯗꯨꯝ ꯄꯥꯒꯦꯅꯗꯤ ꯍꯥꯏꯖꯕ꯫ ꯃꯥꯅꯒ ꯕꯣꯔꯗꯤꯡꯗ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯃꯃꯥꯅ ꯋꯥꯍꯧꯒꯗꯕꯗꯣꯀꯣ ꯏꯆꯦꯁꯤꯅ ꯎꯕꯒꯤꯗꯨ ꯃꯃꯥꯅ ꯅꯝꯗꯅꯒ ꯂꯩꯍꯜꯂꯦ꯫ ꯏꯆꯦꯅ 10ꯒꯤꯀꯣ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯂꯩꯕ ꯃꯇꯝꯗꯣ ꯁꯤꯗꯗꯤ ꯃꯃꯥꯁꯦꯈꯔ ꯀꯣꯝꯃꯦ꯫ ꯃꯥꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕꯁꯦ ꯃꯥꯅ ꯂꯣꯏꯁꯤꯜꯂꯒ, ꯑꯗꯒꯤ ꯃꯧꯄ꯭ꯋꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯇꯤꯐꯤꯟ ꯁꯦꯝꯕ ꯈꯣꯠꯄ ꯏꯆꯦꯁꯤꯅ ꯂꯣꯏ ꯇꯧꯋꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯑꯃꯨꯛ
ꯌꯥꯝ ꯁꯥꯊꯤꯅ ꯈꯟꯅꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯃꯥꯅ ꯋꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯁꯤꯗ ꯍꯦꯛ ꯆꯩꯌꯦꯕꯀꯣ ꯑꯗꯨ ꯃꯄꯥꯁꯤꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯝꯅꯕ ꯉꯥꯡꯉꯤ ꯑꯗꯨꯒ ꯏꯆꯦꯁꯤꯅꯀꯣ ꯃꯥ ꯅꯨꯄꯤꯅꯦꯅ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯣꯏ ꯕꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯤꯇꯪ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯏꯆꯦꯒꯤ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯅꯪꯗꯣ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯈꯤꯇꯪꯗꯤ ꯇꯧꯕ ꯌꯥꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯉꯥꯡꯗꯅ ꯁꯛꯇꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯇꯝꯃꯦ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯗꯧꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯀꯥꯏꯅꯒ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯏꯆꯦꯁꯤꯒꯤ ꯏꯃꯥꯁꯤꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩꯅꯦꯕ ꯑꯗꯨꯕꯨ ꯏꯆꯦꯁꯤꯒꯤ ꯕꯕꯥꯁꯤꯅ ꯏꯆꯦꯒꯤ ꯏꯃꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯁꯦ ꯃꯉꯣꯟꯗ ꯀꯌꯥ ꯆꯪꯗꯦ ꯀꯌꯥ ꯂꯧꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯃꯔꯛꯁꯤꯗ ꯏꯆꯦꯁꯤꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯅꯨꯄꯥ ꯑꯗꯨꯝ ꯌꯥꯎꯏ ꯊꯦꯡꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯀꯣ ꯃꯣꯏꯒꯤ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯒ ꯂꯩꯗꯅ ꯍꯥꯏꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯃꯥꯁꯨ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕꯀꯣ ꯃꯇꯝꯗꯨꯒꯤ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯗ ꯀꯌꯥ ꯋꯥꯈꯜꯁꯦ ꯁꯨꯡꯂꯨꯞ ꯂꯨꯞꯁꯟꯗꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯂꯥꯛꯇꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯒꯤ ꯇꯦꯟꯁꯟꯅ ꯍꯦꯟꯃꯟꯈꯤꯕꯒꯤꯔ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯗꯨꯏ ꯋꯥꯈꯜꯗꯨꯃ ꯁꯨꯛꯆꯪ ꯆꯪꯗꯦ ꯃꯥ ꯐꯣꯟꯁꯨ ꯄꯥꯏꯗꯦꯕꯀꯣ ꯇꯁꯦꯡꯅ ꯃꯥꯁꯦ ꯌꯥꯝꯅ ꯀꯦꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯦ ꯀꯦꯗꯦꯕ ꯏꯆꯦꯁꯦ ꯀꯦꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯇꯁꯦꯡꯅ ꯅꯣꯡꯃꯒꯤ ꯏꯆꯦꯁꯤꯅ ꯈꯟꯖꯕꯕꯨꯀꯣ ꯃꯣꯏꯒꯤ ꯏꯃꯥꯁꯦ ꯄꯣꯠ ꯃꯌꯥꯝ ꯁꯤꯜꯂꯛꯄ ꯃꯃꯥꯅ ꯁꯦꯝ ꯁꯥꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯠꯈꯤꯕ ꯁꯤ ꯈꯛꯇꯅꯦꯅ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯇꯝꯗꯨꯗ ꯁꯤꯗꯒꯤ ꯏꯆꯦꯁꯦ TGꯗ ꯇꯝꯃꯛꯑꯦ ꯍꯥꯏꯕꯀꯣ ꯀ꯭ꯂꯥꯁ 12ꯀꯤ ꯃꯣꯏꯁꯦ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤꯀꯣ 12 ꯀꯥꯔꯛꯄ ꯍꯧꯕꯗꯤ ꯃꯣꯏꯁꯦ ꯀꯣꯆꯤꯡ ꯑꯃ ꯆꯠꯂꯦ ꯀꯣꯆꯤꯡꯁꯦ ꯃꯣꯏ ꯑꯗꯨꯋꯥꯏ ꯃꯅꯥꯛꯇꯅꯦ ꯑꯗꯨꯝ ꯏꯅꯛ ꯅꯛꯑꯦ ꯃꯥꯗꯤ ꯑꯗꯨꯒ ꯑꯣꯛꯇꯣꯁꯦ ꯇꯣꯡꯕꯗꯤ ꯑꯣꯛꯇꯣꯁꯦ ꯀꯥꯈꯠꯄꯒ ꯑꯗꯨꯝ ꯂꯨꯄꯥ 10 ꯂꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗꯨꯝ ꯂꯧꯅꯩꯗꯅ ꯕꯖꯥꯔ ꯃꯅꯨꯡꯗꯗꯤ ꯃꯇꯦꯛ ꯑꯃ ꯑꯣꯏꯒꯦꯔꯥ ꯁ꯭ꯋꯥꯏꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯂꯧꯕꯅꯤꯅ ꯏꯆꯦꯁꯤꯅ ꯚꯔꯥꯁꯦ ꯄꯥꯝꯃꯨꯖꯕꯗꯣꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯀꯣ ꯒꯥꯔꯤ ꯃꯆꯥꯁꯤꯗꯤ ꯕꯕꯥꯁꯦ ꯁꯤꯁꯤꯅ ꯁꯤꯖꯤꯟꯅꯕ ꯃꯥꯁꯦ ꯊꯧꯕꯁꯨ ꯍꯩꯇꯕ ꯇꯝꯕꯤꯅꯕꯁꯨ ꯂꯩꯇꯕ ꯃꯃꯥꯁꯨ ꯍꯩꯌꯦꯕꯀꯣ ꯃꯄꯥꯅꯁꯨ ꯁꯤꯖꯤꯟꯅꯩ ꯃꯃꯥꯅꯁꯨ ꯄꯣꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟꯗ ꯍꯦꯛ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯥꯁꯦ ꯑꯣꯛꯇꯣꯗ ꯆꯠꯄꯁꯦ ꯚꯔꯥ ꯄꯥꯝꯃꯨꯕꯤꯁꯤꯗꯒꯤ ꯁꯥꯏꯀꯜ ꯀꯣ ꯃꯅꯥꯎꯅꯨꯄꯥꯅ ꯀꯣ ꯁꯤꯖꯤꯟꯅꯕ ꯁꯥꯏꯀꯜꯁꯦ ꯃꯥꯁꯨ ꯍꯦꯛ ꯁꯤꯖꯤꯟꯅꯩꯌꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯅꯥꯎꯄꯥꯁꯤꯅ ꯑꯃꯨꯛ ꯚꯦꯟꯗ ꯆꯠꯍꯜꯂꯦ ꯁꯥꯏꯀꯜꯁꯤꯗ ꯃꯥꯅ ꯁꯤꯖꯤꯟꯅꯔꯦꯕꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒ ꯆꯤꯜꯂꯀꯥꯟꯗ ꯃꯅꯥꯎꯄꯥꯗꯨꯅ ꯁꯥꯏꯀꯜꯗ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗꯒꯤ ꯃꯅꯥꯎꯄꯥꯅ ꯚꯦꯟꯗ ꯆꯠꯍꯟꯈ꯭ꯔꯒ ꯏꯆꯦꯁꯤꯅ ꯃꯥꯅ ꯁꯥꯏꯀꯜꯁꯦ ꯁꯤꯖꯤꯟꯅꯔꯦ ꯁꯤꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯦ ꯉꯁꯥꯏꯒꯤ ꯂꯩꯇ ꯀꯣꯆꯤꯡꯁꯦ ꯇꯧꯖꯔꯛꯄꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯋꯦꯕꯀꯣ ꯃꯃꯥꯟꯅꯕꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯤ ꯄꯨꯟꯗꯕꯀꯣ ꯀꯣꯆꯤꯡ ꯃꯐꯝꯒ ꯄꯨꯟꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯒ ꯍꯥꯏ ꯅꯪ ꯂꯥꯏꯔꯤꯛꯇ ꯄꯥ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣꯅ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤꯁꯨ ꯀꯌꯥ ꯂꯣꯏꯅꯗꯦꯕꯀꯣ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯗꯕꯨꯗꯤ ꯑꯗꯨꯝꯗꯤ ꯈꯨꯝꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯅ ꯂꯨꯅ ꯇꯤꯟꯅꯕ ꯕꯦꯁ ꯐ꯭ꯔꯦꯟ ꯀꯥꯏꯗꯨꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯣꯏꯅꯖꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯁꯤꯁꯤꯗ ꯀꯣꯆꯤꯡ ꯇꯧꯃꯤꯟꯅꯕꯁꯦ ꯃꯣꯏꯁꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯨꯂꯞ ꯇꯧꯋꯦꯕꯀꯣ ꯑꯗ ꯅꯨꯄꯥ ꯑꯃ ꯏꯆꯦꯁꯤꯅ ꯍꯦꯛ ꯎꯏꯌꯦ ꯍꯦꯛ ꯑꯍꯥꯟꯕ ꯎꯕꯒ ꯃꯥꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯦ ꯃꯥꯁꯦ ꯅꯨꯄꯥꯔꯣꯝꯗ ꯀꯌꯥ ꯌꯦꯡꯗꯦꯕꯀꯣ ꯌꯦꯡꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦꯅ ꯈꯜꯂꯨꯕꯗꯣ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯃꯈꯣꯟꯒꯁꯦ ꯈꯤꯇꯪꯒ ꯌꯥꯛꯂꯞꯀ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯍꯦꯛ ꯇꯣꯏꯅ ꯇꯥꯕ ꯃꯈꯣꯜꯗꯪꯒ ꯇꯥꯔꯒ ꯃꯁꯛꯀ ꯃꯈꯣꯜꯒ ꯄꯨꯂꯞ ꯈꯪꯗꯕꯗꯣ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩꯗꯒ ꯌꯥꯝ ꯀꯥꯔꯟ ꯌꯥꯝ ꯐꯨꯕ ꯑꯗꯨꯝ ꯀꯥꯔꯟꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯐꯨꯕ ꯑꯗꯩ ꯑꯣꯖꯥꯅꯒ ꯉꯥꯡꯉꯒ ꯑꯗꯨꯝ ꯐꯥꯒꯤꯒ ꯇꯥꯊꯣꯛꯑ ꯇꯣꯛꯄ ꯅꯨꯄꯥ ꯑꯃ ꯌꯥꯎꯕꯖꯥꯠꯅꯤꯗ ꯏꯆꯦꯅ ꯁꯨꯝ ꯀꯥꯔꯟ ꯇꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅꯒ ꯌꯦꯡꯉꯤ ꯃꯣꯏ 3-4 ꯁꯨꯏꯕ ꯀꯔꯝꯕꯅꯣꯁꯤ ꯏꯆꯦꯁꯦ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯀꯨꯏꯔꯛꯑꯕꯅꯤꯅ ꯏꯆꯦꯁꯨ ꯈꯪꯉꯛꯄ ꯀꯥꯟꯁꯤꯗ ꯐꯥꯒꯤꯒ ꯌꯥꯝ ꯇꯧꯕꯗꯣ ꯅꯨꯄꯥꯁꯤꯅ ꯈꯔ ꯆꯣꯏꯗꯤ ꯆꯣꯏꯈꯠ ꯇꯧꯋꯦꯕ ꯅꯨꯄꯥꯁꯦ ꯑꯗꯩ ꯏꯆꯦꯅꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯈꯣꯠꯂꯒ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯗꯨꯝ ꯑꯐꯥꯎ ꯁꯥꯕꯗꯣꯀꯣ ꯑꯣꯏ ꯂꯥꯏꯔꯤꯛ ꯐꯕꯤ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯀꯥꯏꯅꯒ ꯇꯧꯔꯒ ꯃꯤ ꯃꯀꯣꯛꯁꯦ ꯇꯛꯀ ꯊꯥꯔꯝꯃ ꯆꯠꯈꯤꯒꯨꯝꯕ ꯑꯗꯩ ꯅꯨꯄꯤꯗꯒ ꯑꯣꯏꯔꯗꯤ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯂꯩꯗꯅ ꯈꯨꯕꯥꯛꯅ ꯈꯣꯠꯅ ꯊꯥꯕ ꯈꯣꯠꯄꯁꯨ ꯌꯥꯎꯅꯔꯝꯕꯅꯤ ꯑꯗꯣ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯏꯆꯦꯁꯨ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯕꯗꯣꯀꯣ ꯑꯗꯨꯒ ꯀꯣꯆꯤꯡꯒꯤ ꯇꯦꯁ ꯇꯧꯕ ꯀꯥꯏꯁꯦ ꯑꯦꯛꯖꯥꯝꯗ ꯍꯪꯉꯛꯀꯗꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯃꯣꯏꯗꯤ ꯀꯣꯆꯤꯡ ꯃꯐꯝꯗꯗꯤ ꯅꯩꯅꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯇꯦꯁ ꯍꯦꯛ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯇꯦꯁꯀ ꯇꯧꯕ ꯀꯥꯟꯁꯦ ꯃꯥꯏ ꯃꯇꯨꯡꯗꯒ ꯐꯝꯖꯤꯜꯂꯒ ꯑꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯈꯤꯇ ꯁꯤꯟꯒꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯝꯁꯦ ꯁꯤꯁꯤꯅꯒ ꯃꯤꯒꯤ ꯃꯀꯣꯛꯁꯤꯗ ꯍꯥꯏꯔꯒ ꯇꯛꯀ ꯏꯜꯂꯛꯄꯤ ꯑꯗ ꯏꯆꯦꯁꯦ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕꯗꯤ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦꯕꯀꯣ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯇꯧꯔꯤꯁꯦ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯗꯦ ꯃꯥꯁꯦ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯀꯥꯔꯟꯗꯤ ꯇꯥꯏꯍꯦ ꯁꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅꯗꯤ ꯈꯟꯈꯤꯕꯀꯣ ꯁꯤꯟꯒꯦ ꯌꯥꯗꯕ ꯅꯪ ꯀꯩꯗꯧꯒꯤꯌꯨ ꯀꯥꯏꯅꯒ ꯁꯨꯝ ꯑꯗꯨꯃꯛꯅ ꯀꯤꯍꯟꯕꯗꯤ ꯅꯠꯇꯕ ꯐꯥꯒꯤꯅꯦ ꯈꯪꯉꯒ
yamna nungaihanbado adu oyebako ichese ado tapna ichesina nupase dum magi manakta naksannaningbा amadi phawe karino di ichese matamsida khangdeba ichegi notes kaise nupasi namda singe nang boidom ta puruge kholuge ka dum haidoine ye ade ichese su ayaro ai like to pa doine do nang yam kuina waiba yaroi khotpa yaroi kan haibasen pan kuiro ai khoma khobai na chairani amta leitradi do singe gyan tadre nang lai khra hayen habibe wani da kaina haraga pet klar dum sakhiba nupase mi se yam ka hena wangbadi oidebako duga picture pikpa maksu oide duga nupa lakta haraga na ekto wang chawdana phajaba oibadi oide karan yam thina phumini duga mai masakse karaidano di khangdi yengningba nushiba ngaujaba oyebako moi coaching tominaba mamanabi jinghai taine coaching tominaba topa nupi nasu sinpase ngaujeng oma tosem chae ka mangaw yam thiye kaina khanbado ichena su khanjeba nangse mangaw yam thiye kai madi mathamoide irang haurab jain di chese acha pola ma kai ma ko khoi haya char gumba se hek lairaga laktoine bako laanga piram doine cheda nupasina ko iche khakta dana te piram ise atopa nupi da su nupa da su nupasina lairaga hekta yenba chaning de gaise chong he mine piraga chaing de kaino chada ba yaroi kaina ga dhap ka yam tawe ha bako iche se nok fek ka tor dum loksale khangbra ado iche se am sawning bodo hamna atopa nupi gane hojiki nupasiga phagi jogai ga tawnaba wari ga sanaba khopa tawse iche se kaino khongdia sawningbam di phawba kaino ma smain tawrije kholije kaina ga khanjabado duga coaching ga halakpa matam de chi di cycle dani dana cycle da halakpasida tungdagi horon ga kang khongjalamaga nupasida back ta gala e haibako paisa nungsa dum pai pa macha ma le haiye awatpa awaba haibagi mami se mangonda u debako duga like paningbagi mami su mangonda kya ude duga padaba yade duga exam ji di pass tawdaba yade haiba wakhalamadi phawba male hai nupasida mamana bagai ga torga laknaram doini chesida nang cycle do nakokta thongkalo duga khoi back sida tongo thinbirage ne lai hai bi kain hai yam nungshina thonbiba maming oidoira natraga ngahak tugi thonbiba maming oidoira ko ichesida nupasina thonba maming se lai hai bi thole aye stegi jese coaching mafam dei koma se coaching se nongmaga koi hakchang nungai tadana khotana ga mamana ga lep pa ba se ma se sung lep ning da bine ye masa se dum nar su dum chatning bi aduga coaching jaba matam da ma se hana di dress ki nungi kya khanjaram da bane ba dubu kitang masada dress makta selu chu kitang phajabam setting ba de sammakta or su cham na cliff ma kayma phabado pamaktabado mase sampha ma kay mo ka hapet ka semjabado adumaina ga sema ga mase chatle duga mama na su khangkidra kaina ga khanbagi yam chingne ko duga pra lipstick makti sangba ikai sabani na mase khogi libam gumba na hapet ka sangdana ko tan hek yengmada nupasina monda yengning na ba nushina ba masu nusilang thakpa hawe phagi dagi ichesin na nupase adum nushire eba nongmagi magi masakse uhaudragadi leiba ngamdabi duga ma se nong phadoga coaching ga laktabsi se mathanta ga dum kapi maram khangdana ko mami tagi mapi se dum taraga kapi wakhalje sum nungai bam khangdabi matawi nungsibai leina se ahanba oibagi ra natraga karigi no mas am henjan greba nupa sida nungsibase nupa masana di khangbana tiko coaching mafam sida koi pao dum tanabado sinupa se aina haradamni kholadamni kaina ga mama na bi di pralu dinaba nate happy ti kaunabako yam ka hena kaunabadi nate nupi singsina moise ichese na matam sa kari lamdagi no haibadi khangki debako duga moina kitang di lapna bodo mogi lamsiga moina coaching la iba lamsiga khara lapna bagi moina tami be school do lapna bagi moise rental leraga tamba kangbu oidu jani da asisaina hardam ne na koerdam ne moidi matam dugi chapchaba dress seli chapchana ke boko kaim tawat pelite duga paisa nungsa paiba macha sing oiramba su yai khangi matam du ichesina ne adum angang oi baira kaino sauning gimdo toijong ne lawai ni pising je lawai de kara aga saiz da mun phausa jadana ga mathamoi da khanjabado sai jealous ka jabado commanding sai thamoi sengna nusi thokrabani na yengba phawbo yenghaning da monda propose to doini kaina ga haibudi thamoi se pok chak pineba ichese
ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ꯭ꯔꯦ ꯃꯥꯁꯦ 12 ꯊꯥꯔꯝꯗꯥꯏꯁꯤꯗꯀꯣ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯝ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯕꯗꯣ ꯈꯟꯖꯩ ꯃꯥꯁꯦ ꯇꯨꯝꯕ ꯀꯥꯟꯁꯤꯗꯀꯣ ꯃꯥꯅ ꯑꯩ ꯅꯥꯛꯇꯒ ꯂꯩꯔꯕ ꯀꯥꯏꯅꯒ ꯉꯁꯥꯏꯒꯤ ꯁꯥꯎꯅꯤꯡꯉꯁꯨ ꯁꯥꯎꯅꯤꯡꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯒ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯅꯤꯡꯁꯤꯡꯉꯒ ꯏꯆꯦꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯃꯄꯥꯒ ꯃꯃꯥꯒ ꯀꯔꯤꯒꯨꯝꯕ ꯉꯥꯡꯅꯔꯁꯨ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯄꯩꯁꯥꯒꯤ ꯃꯟꯊꯥꯒ ꯁꯥꯔꯁꯨ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯦꯛ ꯐꯝꯊꯕꯗ ꯃꯥꯏ ꯃꯅꯥꯛꯇꯒ ꯗꯛꯀ ꯐꯝꯊꯔꯒ ꯃꯉꯣꯟꯗ ꯃꯀꯣꯛꯇ ꯀꯣꯂꯣꯝꯅ ꯍꯦꯛ ꯇꯛ ꯊꯤꯜꯂꯛꯄꯤ ꯀꯩꯅꯣꯝꯃꯒ ꯄꯤꯔꯒ ꯆꯥꯗꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯦꯛ ꯗꯞꯀ ꯇꯧꯕꯤ ꯃꯇꯧꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯏꯆꯦꯁꯦ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯍꯧꯋꯦ ꯍꯥꯏꯕꯀꯣ ꯃꯥꯅ ꯏꯅꯥꯛꯇꯒ ꯂꯩꯔꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣꯀꯣ ꯑꯗꯒꯤ ꯋꯥꯈꯜꯃꯛꯇꯒ ꯈꯜꯂꯁꯨ ꯑꯁ ꯂꯣꯏꯕꯤꯅꯤ ꯋꯥꯈꯜꯁꯦ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯇꯁꯦꯡꯅ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯕꯗꯣ ꯏꯆꯦꯁꯤꯅ ꯐꯣꯡꯗꯣꯛꯑꯒꯦ ꯈꯜꯂꯦꯕ ꯑꯩ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯃꯤꯅ ꯁꯨꯝ ꯍꯥꯡꯈ꯭ꯔꯅꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯤꯕꯨ ꯑꯩ ꯐꯣꯡꯗꯣꯛꯑꯒꯦꯗ ꯁꯤꯅꯤꯗ ꯑꯗ ꯏꯆꯦꯁꯤꯅ ꯅꯣꯡꯃ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯗ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯃꯃꯥꯟꯅꯕꯤ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯆꯪꯗꯦꯀꯣ ꯏꯆꯦꯁꯦ ꯃꯥ ꯃꯁꯥꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯕꯤꯅꯤ ꯅꯨꯄꯥꯁꯤꯗ ꯀꯩ ꯋꯥꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯣꯀꯣ ꯑꯐꯥꯎꯕ ꯁꯥꯔꯒ ꯃꯤ ꯀꯅꯥꯝ ꯇꯥꯕ ꯌꯥꯗꯦ ꯍꯣꯔꯦꯟ ꯍꯥꯏꯒꯦ ꯁꯤꯅꯤ ꯍꯣꯏꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯣꯟ ꯑꯗꯨꯝ ꯌꯦꯡꯉꯛꯑꯦꯕꯀꯣ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯂꯣꯏ ꯂꯣꯏꯔꯦ ꯀꯣꯆꯤꯡꯁꯦ ꯂꯣꯏꯔꯒ ꯃꯣꯏ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗ ꯃꯤꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯗꯨꯝ ꯂꯩꯍꯧꯋꯦ ꯍꯥꯏꯕꯀꯣ ꯃꯃꯥꯟꯅꯕ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯩ ꯁꯤꯗ ꯀꯩꯅꯣꯝꯇ ꯍꯪꯉꯛꯈꯤꯒꯦ ꯈꯣꯠꯈꯤꯒꯦꯅ ꯍꯥꯏ ꯑꯗꯣ ꯍꯪꯉꯛꯑꯣ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯨꯄꯤꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅꯁꯨ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯒ ꯍꯪꯗꯧꯒ ꯃꯥꯟꯕꯗꯣ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯅꯨꯄꯥꯁꯤꯗꯤ ꯃꯇꯝꯁꯤꯗ ꯃꯣꯏꯗꯤ ꯐꯣꯟꯒꯁꯦ ꯄꯥꯏꯔꯕꯅꯦ ꯍꯥꯏ ꯀꯤꯄꯦꯗꯁꯦ ꯈꯔ ꯑꯗꯨꯝ ꯄꯥꯏꯔ ꯃꯥ ꯃꯁꯥꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯒꯤꯔꯗꯤ ꯈꯪꯗꯦꯕꯀꯣ ꯃꯔꯛꯇ ꯍꯥꯏꯐꯦꯠꯀ ꯄꯥꯏꯕ ꯈꯣꯠꯄꯗꯤ ꯎꯏꯌꯦ ꯏꯆꯦꯅꯗꯕꯨ ꯄꯥꯏꯖꯗꯕꯩ ꯋꯥꯅꯦꯕ ꯀꯩ ꯋꯥꯅꯣꯅ ꯍꯪꯉ ꯌꯥꯝ ꯀꯣꯏꯗꯅ ꯃꯅꯥꯛꯇ ꯗꯛꯀ ꯂꯥꯎꯅ ꯐꯝꯖꯤꯜꯂꯛꯑꯒ ꯀꯩ ꯋꯥꯅꯣ ꯁꯤꯅꯤꯗ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯁꯦ ꯕꯪ ꯂꯥꯎ ꯂꯥꯛꯑꯦ ꯏꯆꯦꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯗꯣꯀꯣ ꯏꯆꯦꯁꯦ ꯃꯃꯥꯏ ꯃꯤꯁꯦ ꯕꯪ ꯁꯥꯒꯠꯂꯛꯑꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣꯅ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ ꯃꯅꯥꯛꯇꯒ ꯇꯛ ꯂꯥꯎ ꯐꯝꯖꯤꯜꯂꯛꯑꯗꯤ ꯏꯆꯦꯁꯦ ꯑꯩ ꯅꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯒ ꯃꯥꯁꯦ ꯄꯨꯔꯥ ꯀꯣ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯒꯦ ꯍꯥꯏꯌꯦꯕꯀꯣ ꯉꯥꯏꯍꯥꯛꯀꯤ ꯄꯥꯏ ꯍꯥꯏꯖꯤꯟꯈꯤꯕꯗꯣ ꯀꯩꯅꯣ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯔꯕ ꯋꯥꯔꯤꯅꯤꯅ ꯃꯥꯁꯦ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯑꯗꯩ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯁꯦ ꯄꯥꯈꯠꯂꯦꯕꯀꯣ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔ ꯂꯩ ꯍꯥꯏꯔꯛꯑꯣꯅꯀꯣ ꯑꯗꯨꯝ ꯂꯩꯔꯀꯥꯟꯁꯦ ꯏꯆꯦꯁꯤꯅ ꯌꯥꯝ ꯅꯨꯄꯤꯅꯤꯀꯣ ꯑꯗꯩ ꯏꯆꯦꯁꯤꯅ ꯅꯨꯄꯥꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯏꯆꯦꯁꯤꯅ ꯍꯦꯛ ꯌꯦꯡꯕꯗꯕꯨꯗꯤ ꯀꯣꯛꯇꯒꯤꯅ ꯈꯣꯡꯕꯤ ꯐꯥꯎꯕꯗꯨꯕꯨꯗꯤ ꯂꯣꯏ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯒꯤ ꯖꯒꯥ ꯑꯃꯗꯣ ꯑꯗꯨꯗ ꯏꯆꯦꯁꯤꯅ ꯀꯩꯅꯣ ꯅꯨꯄꯤꯅꯤ ꯏꯆꯦꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯕꯀꯣ ꯅꯨꯡꯁꯤ ꯈꯨꯗꯝ ꯑꯃ ꯊꯝꯖꯤꯜꯂꯝꯃꯕꯖꯥꯠꯅꯤꯗ ꯀꯥꯏꯋꯥꯏ ꯖꯒꯥꯅꯣ ꯍꯥꯏꯕꯗꯤ ꯏꯆꯦꯁꯤꯅ ꯍꯥꯏꯔꯛꯇ꯭ꯔꯦꯀꯣ ꯃꯥꯁꯦ ꯏꯀꯥꯏꯕꯩꯔ ꯀꯩꯅꯣ ꯑꯗꯣ ꯑꯣꯏꯍꯟꯅꯤꯡꯕ ꯖꯒꯥ ꯑꯃ ꯑꯗꯨꯝ ꯑꯣꯏꯖꯔꯖꯅꯤ ꯅꯨꯡꯁꯤ ꯈꯨꯗꯝ ꯊꯝꯖꯤꯜꯂꯝꯕꯕꯨ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯕꯥꯞꯅ ꯁꯥꯒꯠꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯀꯥꯏ ꯖꯒꯥꯗꯅꯣ ꯀꯗꯥꯏꯗꯅꯣ ꯀꯥꯏꯅꯒ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯕꯥꯞꯅ ꯁꯥꯒꯠꯂꯦ ꯑꯗꯨꯒ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯗꯣꯝꯅ ꯑꯗꯨꯝ ꯕꯥꯞꯅ ꯁꯥꯒꯠꯄꯤꯔꯣꯀꯣ ꯀꯥꯏꯋꯥꯏ ꯖꯒꯥꯅꯣ ꯍꯥꯏꯗꯤ ꯀꯥꯏꯋꯥꯏ ꯖꯒꯥꯅꯣꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯒꯥꯅꯦ ꯍꯥꯏ ꯏꯆꯦꯅꯀꯣ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯒꯥ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯕ ꯖꯒꯥꯅꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯒꯥ ꯑꯗ ꯁꯤꯗꯩꯁꯤꯗ ꯏꯆꯦꯁꯦ ꯑꯗꯨꯝ ꯆꯦꯜꯂꯛꯑꯕ ꯃꯥꯗꯤ ꯄꯨꯔꯥ ꯁꯥꯏꯀꯜꯁꯦ ꯏꯜꯂꯒ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯃꯁꯥꯁꯦ ꯄꯥꯏꯔꯤꯔ ꯆꯠꯂꯤꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯈꯪꯕ꯭ꯔꯥ ꯏꯆꯦꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯀꯣꯔꯤꯌꯟ ꯁꯦꯔꯦꯟꯁꯦ ꯌꯥꯝ ꯌꯦꯡꯅꯩ ꯍꯥꯏꯌꯦ ꯑꯗꯣ ꯑꯗꯨꯝ ꯎꯕꯒꯤꯔ ꯑꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯗꯨꯅꯦꯅ ꯏꯆꯦꯁꯤꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯪꯉꯤꯗꯅꯀꯣ ꯀꯣꯔꯤꯌꯟ ꯁꯦꯔꯦꯟꯗꯣ ꯌꯦꯡꯉꯗꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅꯒ ꯀꯣꯛꯇ ꯆꯨꯁꯟꯈꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗ ꯀꯣꯔꯤꯌꯟꯒꯤꯗꯤ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯏꯆꯦꯁꯦ ꯃꯌꯨꯝ ꯇꯥꯟꯊꯍꯜꯂꯦ ꯃꯥꯁꯦ ꯃꯌꯨꯝꯀꯁꯦ ꯀꯃꯥꯏꯅ ꯌꯧꯈꯤꯕꯅꯣ ꯈꯪꯗꯦ ꯁꯥꯏꯀꯜꯗꯣ ꯊꯧꯔꯛꯄꯁꯨ ꯅꯠꯇꯦ ꯏꯜꯂꯛꯄꯗꯨꯗ ꯃꯥꯗꯤ ꯇꯥꯎꯔ ꯂꯥꯛꯑꯦ ꯈꯪꯕ꯭ꯔꯥ ꯁꯣꯔꯣꯛ ꯃꯊꯛꯁꯤꯗ ꯇꯥꯎꯔꯒ ꯂꯥꯛꯑꯦ
ꯃꯤꯅ ꯍꯣꯔꯣꯟꯒ ꯈꯣꯡꯕꯁꯦ ꯃꯥꯗꯤ ꯕꯥꯞꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯊꯛꯀꯠꯄ ꯍꯦꯟꯃꯟꯕꯒꯤꯀꯣ ꯑꯗꯣ ꯋꯥꯈꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣꯀꯣ ꯑꯗꯩ ꯃꯥꯁꯦ ꯅꯣꯡꯉꯥꯜꯂꯒ ꯀꯣꯆꯤꯡ ꯃꯐꯝꯁꯤꯗꯀꯣ ꯑꯃꯨꯛ ꯆꯠꯄ ꯀꯥꯟꯁꯦ ꯁꯤꯁꯤꯗ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯝ ꯃꯃꯥꯟꯅꯕ ꯀꯩꯀꯥ ꯐꯥꯒꯤ ꯇꯧꯔꯒ ꯃꯃꯥꯟꯅꯕꯅ ꯇꯛ ꯇꯛꯀ ꯐꯨꯔꯛꯄꯁꯦꯀꯣ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯏꯆꯦꯁꯦ ꯇꯥꯔꯁꯅꯨ ꯃꯇꯥꯗꯧꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯍꯣꯏ ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯨ ꯑꯩ ꯏꯖꯠ ꯃꯥꯡꯉꯨꯔꯝꯅꯤ ꯍꯥꯏꯌꯦ ꯃꯥꯡꯉꯦ ꯅꯨꯄꯥ ꯑꯃ ꯏꯖꯠ ꯃꯥꯡꯈ꯭ꯔꯦ ꯑꯗ ꯏꯆꯦꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣꯅ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯒ ꯍꯥꯏꯗꯣꯔꯛꯀꯗꯧꯕ ꯌꯥꯝ ꯃꯥꯟꯕꯗꯣ ꯏꯆꯦꯁꯦ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣꯅꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯅꯅꯦ ꯃꯥꯁꯦ ꯃꯔꯥꯏꯕꯛꯇ ꯊꯝꯃꯒꯅꯦꯀꯣ ꯅꯣꯟꯊꯔꯒ ꯂꯩꯔꯝꯅꯦꯌꯦ ꯍꯥꯏꯗꯤ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ ꯃꯃꯥꯟꯅꯕꯅ ꯀꯃꯥꯏꯅ ꯃꯥꯡꯉꯤꯅꯣ ꯏꯖꯠ ꯃꯥꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯏꯅ ꯍꯪꯉꯤꯀꯣ ꯐꯥꯒꯤ ꯖꯣꯒꯥꯏꯁꯨ ꯉꯥꯡꯅꯩꯅꯤꯗꯅ ꯉꯔꯥꯡꯗꯤ ꯑꯩꯗꯣ ꯏꯖꯠ ꯃꯥꯡꯊꯣꯛꯈ꯭ꯔꯦꯍꯦ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯅ ꯑꯩ ꯏꯖꯠ ꯃꯥꯡꯉꯝꯅꯤꯀꯣ ꯀꯅꯥꯝꯇ ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯄ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯀꯅꯥꯝꯇꯒ ꯌꯦꯡꯉꯛꯄ ꯌꯥꯔꯣꯏꯀꯣ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯈꯛ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯌꯦꯡꯉꯛꯄ ꯌꯥꯔꯣꯏꯍꯦ ꯀꯥꯏꯅ ꯍꯥꯏꯅꯒ ꯐꯥꯒꯤꯒ ꯇꯧꯔꯝꯕꯖꯥꯠꯅꯤꯗ ꯏꯆꯦꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦꯌꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯗꯣ ꯔꯣꯃꯥꯟꯁꯁꯦ ꯃꯈꯟ ꯃꯈꯟꯅꯤꯗ ꯇꯧꯔꯤꯁꯦ ꯑꯋꯣꯏꯕ ꯁꯩ ꯇꯧꯋꯦꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯗ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕꯩ ꯃꯑꯣꯡꯗꯤ ꯎꯠꯄ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯗꯕꯗꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯨꯃꯤꯠꯇꯨ ꯆꯞ ꯆꯥꯅꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯍꯥꯏ ꯑꯗꯨꯗ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑꯀꯥꯟꯁꯤꯗ ꯕꯥꯏꯛꯁꯤꯗ ꯊꯧꯔꯛꯑꯦ ꯏꯆꯦꯅ ꯁꯨꯝ ꯁꯥꯏꯀꯜꯁꯦ ꯊꯧꯕ ꯀꯥꯟꯁꯤꯗ ꯑꯐꯥꯎ ꯁꯥꯗꯅ ꯃꯃꯥꯡꯗꯒ ꯈꯥꯝꯖꯤꯜꯂꯒꯀꯣ ꯋꯥꯔꯤꯗ ꯁꯥꯟꯅꯁꯦ ꯁꯤꯅꯤꯗ ꯏꯆꯦꯁꯤꯗ ꯏꯆꯦꯁꯦ ꯄꯥꯈꯠꯂꯦ ꯍꯥꯏꯕꯀꯣ ꯍꯔꯥꯎꯕꯁꯨ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏ ꯇꯁꯦꯡꯅ ꯏꯆꯦꯅꯗꯤ ꯃꯣꯏꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯀꯣꯏꯅꯔꯦꯅ ꯈꯟꯖꯩ ꯍꯥꯏꯌꯦꯕꯀꯣ ꯈꯟꯖꯕꯒꯤ ꯌꯥꯖꯕꯗꯣ ꯑꯗꯨꯒ ꯌꯥꯖꯔꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯅ ꯀꯩꯝꯇ ꯍꯥꯏꯗꯕꯤꯗꯀꯣ ꯃꯥꯁꯦ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯏꯀꯥꯏ ꯈꯥꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯒ ꯂꯩꯔꯦ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯀꯩꯅꯣꯝꯗꯤ ꯇꯧꯋꯦ ꯍꯥꯏ ꯃꯥꯗꯤ ꯏꯆꯦꯗꯤꯅꯦ ꯌꯥꯝ ꯄꯥꯈꯠꯂꯕ ꯃꯥꯗꯤ ꯃꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂ ꯍꯥꯒꯠꯆꯔꯤꯔ ꯑꯦꯂꯔꯖꯤ ꯇꯧꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕꯀꯣ ꯏꯆꯦꯁꯦꯀꯣ ꯑꯁ ꯃꯥꯁꯦ ꯀꯩꯅꯣꯅꯦꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅꯀꯣ ꯍꯥꯏꯔꯦ ꯅꯪ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯁꯤꯅꯦꯕꯀꯣ ꯏꯆꯦꯁꯤꯅ ꯑꯩꯗꯣ ꯈꯪꯗꯦ ꯀꯥꯏꯅ ꯈꯨꯝꯃꯦ ꯀꯩꯅꯣ ꯈꯪꯉꯦꯅ ꯀꯃꯥꯏꯅ ꯈꯨꯝꯗꯣꯔꯤꯒꯦ ꯈꯪꯗꯦ ꯈꯨꯝ ꯇꯥꯕꯅꯤ ꯍꯪꯉꯤꯕ ꯅꯨꯄꯥ ꯃꯥꯅ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯦ ꯀꯣꯏꯅꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯥꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯕꯖꯥꯠꯅꯤꯗ ꯏꯆꯦꯁꯤꯅ ꯃꯉꯛꯇꯣ ꯅꯣꯝꯃꯤ ꯀꯣꯏꯅꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯉꯛꯇꯣ ꯅꯣꯝꯃꯤꯕ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯀꯣꯏꯅꯔꯁꯤꯀꯣ ꯉꯁꯤꯗꯤ ꯀꯣꯏꯅꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯇꯥꯕ ꯑꯩꯅ ꯁꯤꯟꯒꯦ ꯍꯥꯏꯔꯁꯨ ꯁꯤꯜꯍꯟꯒꯗꯕ ꯑꯩꯅ ꯅꯣꯠꯁ ꯋꯥꯏꯒꯦ ꯍꯥꯏꯔꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕ ꯑꯁꯤꯅꯦꯕ ꯏꯆꯦꯁꯦ ꯃꯉꯛꯁꯦ ꯑꯗꯨꯝ ꯅꯣꯝꯃꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯁꯦ ꯑꯗꯩ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕ ꯑꯣꯏꯔꯁꯨ ꯏꯆꯦꯁꯤꯗ ꯍꯦꯛ ꯇꯨꯞꯂꯥꯎ ꯊꯥꯗꯔꯝꯕꯤꯀꯣ ꯌꯥꯝ ꯑꯇꯥꯡ ꯑꯇꯥꯡꯕ ꯑꯆꯥꯄꯣꯠꯃꯛ ꯅꯠꯇ꯭ꯔꯁꯨ ꯀꯩꯅꯣꯝꯃ ꯆꯥꯕꯗꯩ ꯏꯆꯦꯅꯒ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯤꯉꯩꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯆꯥꯔꯝꯕ ꯃꯥꯁꯦ ꯑꯆꯥꯔ ꯌꯥꯝ ꯆꯥꯏ ꯍꯥꯏꯕꯀꯣ ꯍꯩ ꯑꯆꯥꯔꯁꯦ ꯈꯔ ꯆꯥꯕ ꯍꯧꯔꯝꯃꯒ ꯈꯔ ꯂꯦꯝꯍꯧꯕ ꯂꯩꯗꯅꯀꯣ ꯍꯩꯇꯨꯞ ꯑꯆꯥꯔ ꯑꯣꯏꯔꯣ ꯍꯩꯀꯨ ꯑꯆꯥꯔ ꯑꯣꯏꯔో ꯑꯍꯨꯝ ꯃꯔꯤꯗꯤ ꯍꯦꯛ ꯍꯥꯜꯂꯤꯗꯅ ꯑꯍꯨꯝꯃꯔꯤ ꯍꯥꯟꯕꯗ ꯑꯃꯅꯤꯒ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯗꯕ ꯈꯔ ꯂꯩꯍꯧꯕꯒꯁꯦ ꯏꯆꯦꯒꯤ ꯀꯩꯅꯣꯁꯤꯗꯒ ꯃꯃꯥꯡꯁꯤꯗꯒ ꯇꯨꯞꯀ ꯊꯥꯗꯔꯝꯕꯤ ꯑꯗꯨ ꯏꯆꯦꯅ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯌꯦ ꯅꯣꯡꯃꯇ ꯃꯦꯁꯦꯁ ꯊꯥꯅꯈꯤꯕ ꯑꯗꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯗꯦꯠ ꯊꯥꯅꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯏꯆꯦꯅ ꯈꯟꯖꯩ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯣꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯅ ꯑꯣꯏꯔꯝꯒꯅꯤꯅ ꯃꯇꯝꯗꯨꯗ ꯈꯟꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯁꯥꯎꯗꯤ ꯁꯥꯎꯅꯔꯛꯀꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤ ꯅꯨꯡꯁꯤꯅꯕ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯌꯦꯅꯀꯣ ꯑꯗꯨꯕꯨ ꯏꯆꯦꯒꯤꯁꯨ ꯁꯨꯃꯥꯏꯅ ꯈꯟꯖꯕꯅꯤ ꯈꯟꯕꯗꯤ ꯀꯥꯏꯗꯦ ꯏꯆꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯅꯥꯛꯇꯀꯣ ꯂꯩꯕ ꯐꯪꯖꯔꯦ ꯀꯥꯏꯅ ꯈꯜꯂꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯁꯟꯗꯦꯒꯥꯁꯦ ꯁꯨꯇꯤ ꯑꯣꯏꯍꯟꯅꯤꯡꯗꯕꯗꯣꯀꯣ ꯏꯆꯦꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯀꯣꯆꯤꯡ ꯇꯧꯃꯤꯟꯅꯕ ꯅꯨꯄꯤ ꯉꯁꯥꯏ ꯔꯦꯟꯇ ꯂꯩꯕ ꯀꯥꯡꯕꯨ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯁꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯄꯥꯎꯁꯦ ꯈꯪꯉꯕ ꯑꯇꯣꯞꯄ ꯃꯤꯅꯒ ꯍꯥꯏꯕꯗ ꯅꯪ ꯍꯥꯏꯔꯛꯄꯗꯨꯕꯨ ꯌꯥꯕꯤꯔꯛꯑꯕꯣ ꯈꯣꯠꯂꯕꯣ ꯑꯁꯤꯒꯤ ꯏꯖꯠ ꯃꯥꯡꯕ ꯅꯨꯄꯥꯁꯤꯅ ꯀꯥꯏꯅꯒ ꯍꯥꯏꯕ ꯀꯥꯟꯁꯤda ꯑꯁ ꯏꯌꯥꯗ ꯌꯥꯔ ꯂꯩꯔꯝꯅꯤꯍꯦ ꯑꯩꯉꯣꯟꯗ ꯀꯥꯏꯅꯒ ꯈꯨꯝꯃꯛꯄ ꯀꯥꯟꯁꯦ ꯏꯆꯦꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯀꯣ ꯉꯥꯡꯖ ꯁꯥꯏꯁꯦ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯂꯋꯥꯏ ꯅꯨꯄꯤꯁꯤꯗꯤ ꯀꯥꯏꯅꯒ ꯍꯦꯛ ꯈꯟꯖꯕꯗꯣ ꯁꯤꯁꯦ ꯏꯆꯦꯅꯀꯣ ꯃꯣꯏꯁꯦ ꯂꯝꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯋꯥꯔꯤ ꯉꯥꯛ ꯅꯠꯇꯦꯗ ꯃꯇꯝꯗꯨꯗ ꯏꯟꯈꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯝꯍꯟꯖꯕꯒꯤ ꯍꯦꯛ ꯍꯥꯏꯖꯕꯖꯥꯠꯅꯤ ꯑꯗꯨꯅ ꯂꯋꯥꯏ ꯃꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯎꯔꯔꯣꯏꯁꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯗꯅꯦꯕ ꯑꯗꯒꯤ ꯐꯣꯡꯅꯒ ꯍꯦꯛꯇꯒ ꯍꯪꯕꯤ ꯃꯃꯥꯟꯅꯕꯤꯅꯀꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗꯨꯗꯤ ꯍꯥꯏꯖꯔꯛꯑꯔꯣꯏꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯣ
Mana harise nang yarabo pakhum piroe ngaire kaina harga mamana batainaga khumbudo o madi ijat manguramne duna monda hairaiba nupi nangbu karamba nupi no kaina lakna dana ko ijat mangurasu nushire ye pame ye kaina ga yarabo ga hangas atom nuparam dagi yare yare kaina ga khummakpado ko stage iche se yam sauninggi bo ko mase exam yagi lari kanna paga daba timing sida maje prak soirak torabo ko masana masadi khangjai duga larik se soidana basu kanna di hoti hona jabani je se pana badubu larik pa base sunya ya de je se amuk amuk su ko mama na waba dagi imungi leita laira ko mayam se uraga thawai nungai mandabade ai larik sida puning changna bo honarage da kaina sumaina di khanjaba duga nushiba magi wakhanjida iche se labam jabam he khangdadana makok se goro 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 he kholaga khangmune kai nungi thengna jarubano haibaji madi khangidre chena matamduda nushiba hemanbagi nong phadoka daw yadana ko ichegi matungda gausigi nupasinaga phambaga tarakpaje sidadi mase asnebam jabam pra khangdabini wamdi hainingba unaningba su yam phaugi chena duga nongmata su kogi asaibok chatpa khotpa yam pamjabado ko det ka tharaga chatpa det tharaga chatpa ise bazar manungdaga kogi coaching to bino masen ama mana tra hek chamina ba yawidana ko aduga se hek chamina ningba phaujabado mana adu nongmata nupasina di dumaina di hairakhi debako coaching gi matam se loisalak tori che sidagi nungai taba dum haure nupasina di luna khandabera kaino kaimta hairak tabako masi ikai kaina muksu haire che sina nang number am ta pa me nako nupasina hange nang phone paibra na pai de do nangi number do pambagi ne tumarak ta wari sanase khochena nupasi suko magi number se pire ba do nupasina haikeda ID phone pai de ngasai gi nupisina di pai boina khanjabdo sise khomai number ne na hairam bazani ta coaching meram dai stai che sina ko yam nungsi na yam leita iche na pen ama khak leja bazai na pen se khra dum tange hai ba ko iche sina sise exam da igena thamba pen se mana yam luna thamjaba pen se mana pithoge na khambado mana khwaidagi nungsijaba nupasida mamakni khallaga thammo kainaga hainingbudo dogi tamakta mana pirage na khalle iche sina ju sida moibani pangna unaba phangi tabi maramse mi mangda so iche sam ikai galle bo ikai gan bani na mi leitaba tanja se hek yenga ga wa se ngang bani na matam se sunglai hek leitaba ko nupasina ko nang ha classroom jidang ha ka lehoba timing se sa side hek iche sina chance yeng ba ko de pen se pige ni khalaga sisu chance dum phangdaba iche na sumaina khalingai talakse kakchana na lari kansida nupasina monda dum phongna dum pelam pir ebako iche na pige na khanjari ngai sta nupasina sumonda pelam pisalak padoko iche sumagi pendo monda dum pire ebako mamana ba moi ani humdi uhowe ko atai kana uhobono uhodabno di khangde da mama isya de ko mi macha di lari haibo nupi koibani na kai wathi zum ngangna jabdo ko astagi maje harau jabdo numi se moi bani se wari dum khra sana bado haidi nangkai di dum classroom dagi tongan naga thongna base numi sidi classroom dagi punnaga thokminaraga wari ga se dum sane buko the nupas na hai nang di lai shu dum phana horpani na kanna hono position yaw na ba hono kai bisina sunang sudum like yam pau yang ngoksana ga nuko kai nupas na snang mang da ngoksana ba ni ti lemba mini id ko dum karan da bu numi simadi sumaina wari sanagi duga achapo ka se mayam layam me haye painam yam me haya chapo se numi sida layram base ko the iche su pakhaja badong sagi mani kemta lebi bangam tre duga yumda na kamai harga chapo se pusandoi no na chisina chapo se yamalle yumda kamai harga pusandoi no na hai kansida hojiki ko iche ga moi bai nuksi nai banu pase sisina irai line khomdore e nachadi lai yam haibani na hayeng ko exam da sinjage na harak pagi achapo se ama pirak ani pirak adugi yamni na khomu yam pange nang je kaina ga lai haije hai wani thi pangi he kaina ga thmai ga karem na bibudo karem na ba haibdi nusi bagi karem na boram de buko che sam nokche ade magi cycle gi mamang da ko gi kaino ma yawbudo lari hapom kaino ma yawidena ko cycle gi mamang de kawre ningjang mani ngak sida kaw thokre ada mas achapo ko hapchalaga hale e haibuko halaga adum coaching solution gre iche sumagi
ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯍꯣꯠꯅꯔꯦ, ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯥꯔꯦ, ꯄꯥꯕꯗꯤ ꯀꯌꯥ ꯌꯥꯒꯤꯗꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯁꯤꯒꯦꯅ ꯑꯗꯨꯝ ꯈꯟꯖꯕꯗꯣ, ꯅꯝꯕꯔꯗꯤ ꯂꯩꯕ, ꯏꯆꯦꯗꯤ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯗꯕꯗ ꯃꯣꯏ ꯏꯃꯨꯡꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯌꯨ, ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯏꯆꯦꯗꯤ ꯃꯃꯥꯡꯗ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯩꯇꯕꯅꯤꯅꯀꯣ, ꯏꯀꯥꯏꯕꯅꯤꯅ ꯏꯆꯦꯁꯦ ꯍꯥꯏꯕꯁꯦ ꯉꯝꯗꯕ. ꯁꯨꯃꯥꯏꯅ 12ꯁꯤꯁꯨ ꯊꯥꯈ꯭ꯔꯦ, ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯆꯦꯁꯨ ꯌꯥꯎꯔꯛꯑꯦꯀꯣ. ꯑꯗꯨꯒ ꯏꯆꯦꯅ ꯅꯨꯡꯁꯤꯅꯖꯔꯕ ꯅꯨꯄꯥꯗꯣ, ꯀꯣꯆꯤꯡꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯣ, ꯃꯥꯁꯦ ꯀꯩꯗ ꯌꯥꯎꯔꯛꯖꯥꯠꯅꯣ ꯀꯥꯏꯅꯒ ꯌꯥꯝ ꯌꯦꯡꯅꯤꯡꯕꯗꯣꯀꯣ, ꯌꯦꯡꯅꯤꯡꯉꯒ ꯔꯣꯜ ꯅꯝꯕꯔꯗꯤ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯕ. ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯅꯩꯅꯦꯅ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯅꯕꯅꯤ, ꯄꯥꯎꯒ ꯐꯖꯅ ꯐꯥꯎꯅꯔꯒ ꯅꯨꯡꯁꯤꯅꯕꯗꯤ ꯅꯠꯇꯦꯗ. ꯏꯆꯦꯁꯨ ꯃꯈꯥ ꯑꯗꯨꯝ ꯀꯣꯂꯦꯖ ꯇꯝꯊꯔꯦ. ꯏꯆꯦꯗꯤ ꯖꯤꯄꯤꯗ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯌꯦꯕꯀꯣ, ꯇꯤꯖꯤꯗ ꯇꯝꯃꯦ ꯁꯦꯀꯦꯟꯗꯔꯤꯅ, ꯑꯗꯨꯒ ꯀꯣꯂꯦꯖꯅ ꯃꯥꯁꯦ ꯖꯤꯄꯤꯗ ꯑꯗꯨꯝ ꯇꯝꯃꯦ. ꯃꯣꯏ ꯃꯌꯨꯝꯒꯁꯨ ꯑꯗꯨꯝ ꯈꯔ ꯅꯛꯅꯕꯅ. ꯐꯥꯎꯅꯈꯤꯗ꯭ꯔꯦ, ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯒꯦꯁꯦ ꯍꯥꯏꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯗꯅ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯏꯆꯦꯁꯦ. ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯒꯤ ꯃꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯖꯥꯠꯅꯤꯗ. ꯍꯧꯖꯤꯛꯀꯤ ꯏꯆꯦꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯁꯦ, ꯁꯤꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃ, ꯉꯁꯥꯏ ꯀꯥꯔꯟ ꯇꯥꯕꯗ ꯌꯥꯝ ꯄꯨꯟꯈꯤꯕ ꯃꯃꯥꯟꯅꯕ ꯑꯃ. ꯏꯆꯦꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ, ꯃꯥ ꯎꯕꯗ ꯏꯆꯦꯅꯒ ꯍꯥꯟꯅ ꯀꯧꯋꯦ ꯍꯥꯏꯌꯦꯕꯀꯣ. ꯀꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯣꯠꯂꯤꯕꯣ ꯀꯥꯏꯅ ꯍꯥꯏꯔꯦ. ꯅꯨꯡꯉꯥꯏꯔꯤ ꯈꯣꯠꯂꯤ, ꯏꯆꯦꯅꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯪꯖꯕꯗꯣꯀꯣ, ꯃꯉꯣꯟꯗ ꯃꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦꯅ. ꯃꯃꯥꯟꯅꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯨꯝꯗꯣꯔꯛꯄꯗꯣ, ꯃꯥ ꯑꯗꯨꯝ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯊꯔꯤꯕꯅꯦ, ꯁꯤꯗꯒꯤ ꯅꯣꯏ ꯁꯤꯗꯒꯤ ꯑꯗꯨꯝ ꯅꯨꯄꯤ ꯑꯃ ꯈꯪꯅꯕꯅꯦ, ꯅꯣꯏ ꯁꯤ ꯀꯣꯂꯦꯖꯇ ꯇꯝꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯕꯅꯦ ꯈꯣꯠꯄꯅꯦ ꯍꯥꯏꯕꯖꯥꯠꯅꯤꯗ. ꯏꯆꯦꯁꯦ ꯌꯥꯝ ꯊꯋꯥꯏꯁꯦ ꯂꯣꯏꯔꯦ ꯅꯨꯃꯤꯠꯁꯤꯗ, ꯃꯥꯅ ꯆꯥꯛꯄꯁꯦ ꯌꯥꯝꯁꯨ ꯏꯀꯥꯏꯖꯩꯑꯕꯀꯣ. ꯃꯥꯁꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯕꯁꯦ ꯈꯪꯍꯧꯗꯦ. ꯑꯗꯣ ꯃꯤꯒꯤ ꯃꯃꯥꯡꯅꯤꯅꯀꯣ, ꯄꯤꯗꯣ ꯀꯃꯥꯏꯅ ꯇꯥꯍꯟꯒꯅꯤ, ꯃꯥꯁꯦ ꯈꯪꯖꯤꯜꯂꯛꯑꯦ. ꯌꯥꯝ ꯐꯩꯅꯦ ꯈꯣꯠꯂꯤꯅꯦ, ꯃꯥꯗꯤ ꯃꯉꯥꯎ ꯊꯤꯕꯗꯣ, ꯅꯣꯏ ꯄꯥꯔꯇꯤꯗꯣ ꯃꯉꯥꯎ ꯊꯤꯕꯗꯤ ꯍꯜꯂꯕ ꯈꯣꯠꯂꯕ ꯍꯥꯏ. ꯀꯗꯥꯏꯗꯩ ꯍꯟꯕꯅꯣꯗ, ꯍꯥꯟꯅ ꯍꯥꯃꯨꯅꯤ ꯈꯣꯠꯄꯅꯤ, ꯃꯃꯤꯡ ꯑꯗꯨ ꯀꯧꯕꯅꯤ, ꯃꯥ ꯈꯪꯅꯕꯗꯣ ꯈꯣꯠꯄꯗꯣ ꯀꯥꯟꯅ ꯍꯥꯏ. ꯏꯆꯦꯁꯦ ꯑꯣ ꯍꯥꯏꯔꯒ ꯏꯆꯦꯁꯦ ꯀꯔꯤꯝꯇ ꯃꯈꯥ ꯇꯥꯗ꯭ꯔꯦꯕꯀꯣ. ꯌꯨꯝ ꯍꯜꯂꯒ ꯏꯆꯦꯅ ꯀꯞꯄꯁꯤꯀꯣ. ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯦꯟ ꯑꯃ ꯄꯤꯔꯛꯈꯤꯗꯅ, ꯄꯦꯟꯗꯣ ꯃꯥꯅ ꯊꯝꯖꯤꯜꯂꯦꯕꯀꯣ. ꯅꯨꯡꯁꯤꯃꯟꯕꯒꯤꯅꯦ, ꯑꯦꯛꯖꯥꯝꯗ ꯏꯕ ꯐꯥꯎꯕ ꯄꯥꯝꯃꯨꯕꯒꯤ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯖꯕꯗꯣ. ꯄꯦꯟꯗꯣ ꯌꯦꯡꯉꯒ ꯃꯥꯁꯦ ꯌꯥꯝ ꯀꯞꯈꯤ ꯍꯥꯏꯌꯦ. ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯦ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯇꯧꯕꯒꯤꯗꯤ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯅꯈꯤꯗꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ. ꯏꯆꯦꯅꯁꯨ ꯅꯝꯕꯔꯗꯤ ꯂꯧꯍꯧꯔꯒ ꯄꯥꯎꯗꯣ ꯑꯃꯨꯛ ꯐꯥꯎꯕ ꯐꯥꯎꯕꯤꯈꯤꯗ꯭ꯔꯦꯗꯅ. ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯍꯣꯡꯕꯕꯨꯗꯤ ꯑꯣꯏꯔꯝꯅꯤ. ꯏꯆꯦꯅ ꯃꯔꯥꯟꯁꯦ ꯅꯨꯄꯥꯗꯨꯗ ꯇꯥꯏꯅꯕꯗꯤ ꯅꯠꯇꯦꯕꯀꯣ, ꯑꯩꯅ ꯂꯥꯟꯕꯅꯤꯀꯣ, ꯏꯆꯦ ꯃꯁꯥꯅ ꯂꯥꯟꯖꯕꯅꯦꯅ ꯈꯜꯂꯒ ꯏꯆꯦꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯦ ꯅꯨꯃꯤꯠꯁꯦ. ꯏꯆꯦꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯣ, ꯏꯆꯦꯒꯤꯗꯤ ꯑꯦꯛꯁ ꯇꯥꯔꯦꯀꯣ. ꯑꯦꯛꯁꯁꯤꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯣꯏ ꯁꯦꯃꯤꯁꯇꯔꯗꯤ ꯃꯥꯟꯅꯗꯦꯕꯀꯣ. ꯑꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯤꯕꯗꯤ ꯅꯠꯇꯦ, ꯃꯤꯒ ꯄꯤꯛꯇꯛ ꯇꯧꯔꯒ ꯃꯃꯥꯏꯒ ꯅꯨꯡꯁꯤꯕ ꯃꯤꯅꯦ. ꯑꯗꯨꯒ ꯀꯦꯕ ꯃꯇꯝꯗꯨꯒꯤ ꯆꯞ ꯆꯥꯅ ꯀꯦꯕ ꯈꯣꯠꯄꯗꯣ ꯌꯥꯝ ꯍꯩꯕ ꯃꯤ ꯑꯣꯏ. ꯏꯆꯦꯗꯤ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ. ꯀꯦꯕꯁꯦ ꯃꯥꯗꯤ ꯀꯦꯔꯛꯇꯦꯕ. ꯏꯆꯦꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯒꯦꯗ, ꯃꯥꯒꯤ ꯅꯤꯡꯕꯗꯣ ꯊꯨꯡꯖꯔꯖꯅꯤ ꯀꯥꯏꯅ ꯈꯜꯂꯦ. ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯎꯏꯀꯣ ꯅꯨꯄꯥ. ꯏꯆꯦꯁꯦ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯥꯛꯅ ꯍꯥꯏꯒꯠꯂꯛꯄꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯝ ꯌꯥꯝ ꯂꯠꯅ ꯍꯥꯏꯕ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅꯦ ꯀꯔꯤꯅꯦ, ꯃꯥꯁꯨ ꯀꯣꯂꯦꯖꯀ ꯑꯩꯈꯣꯏꯒꯤ ꯇꯝꯃꯛꯄ ꯇꯥꯏꯃꯤꯡꯁꯦ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯉꯥꯡ ꯇꯨꯏꯁꯟ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ. ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩꯔꯛꯑꯦ. ꯊꯦꯡꯅꯗꯦ. ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯔꯛꯇꯒ ꯑꯃꯨꯛ ꯎꯕ ꯌꯥꯎꯋꯦꯕꯀꯣ. ꯏꯆꯦꯁꯤꯅ ꯅꯨꯄꯥ ꯑꯃꯗꯨꯅꯗꯤ ꯗꯦꯠ ꯂꯥꯛꯆꯕꯖꯥꯠꯅꯤꯗ, ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗꯅ ꯏꯆꯦ ꯍꯣꯏ ꯀꯣꯂꯦꯖꯇꯒꯤ. ꯏꯆꯦꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ. ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯃꯥꯗꯣ, ꯅꯨꯃꯤꯠꯇꯨꯗꯤ ꯅꯤꯡꯁꯤꯡꯉꯤ, ꯗꯦꯠꯇꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯀꯣ. ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ ꯍꯥꯏꯌꯦꯕꯀꯣ. ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯀꯩꯁꯨ ꯍꯣꯡꯉꯝꯗꯕꯗꯣꯀꯣ. ꯌꯥꯝꯅ ꯃꯥꯒꯤ ꯐ꯭ꯔꯤ ꯑꯣꯏꯅꯒ ꯋꯥ ꯉꯥꯡꯉꯒ, ꯃꯌꯥꯒ ꯈꯤꯒꯠꯂꯒ, ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯔꯒ ꯋꯥ ꯉꯥꯡꯕꯩ ꯇꯥꯏꯞꯇꯒ ꯉꯥꯡꯕꯗꯣ ꯏꯆꯦꯁꯦ ꯂꯣꯟꯅ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕꯀꯣ. ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦꯀꯣ. ꯃꯥꯁꯦ ꯀꯞꯄꯒꯗ ꯂꯩꯔꯦꯗꯅꯀꯣ. ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯥꯏ. ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯄꯤꯒ ꯇꯥꯔ ꯂꯩꯕꯁꯦ ꯃꯌꯥꯡ ꯃꯆꯥ ꯑꯃ ꯌꯦꯡ ꯂꯩꯔꯝꯃꯦꯌꯦ. ꯃꯌꯥꯡ ꯄꯣꯠ ꯊꯥꯡꯕ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤ, ꯅꯨꯄꯥ ꯑꯃꯀꯣ. ꯃꯥꯅ ꯀꯞꯄꯤꯗꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯣ ꯃꯥꯁꯦ ꯏꯀꯥꯏ ꯍꯥꯏꯌꯦꯕꯀꯣ. ꯏꯀꯥꯏꯕꯗꯤ ꯃꯥꯁꯦ ꯐꯥꯎꯔꯒꯗꯤ ꯆꯠꯅꯤꯡꯗ꯭ꯔꯣ, ꯐꯥꯎꯔꯒꯗꯤ ꯎꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯇꯣꯏꯅꯤꯗꯅꯀꯣ. ꯃꯥꯁꯦ ꯃꯌꯥꯡ ꯃꯆꯥꯗꯨꯅꯒ ꯌꯦꯡꯉꯛꯄꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯗ, ꯁꯨꯝ ꯀꯞꯄ ꯌꯦꯡ ꯂꯩꯕꯗꯣ ꯌꯦꯡꯁꯤꯜꯂꯛꯑꯗꯤ ꯏꯀꯥꯏꯖꯕꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯀꯣ. ꯊꯣꯛꯂꯛꯑꯒ
lumambadagi tholaga sum chatpasida khale uning ujasanuda aina lanbasu natte mana atopa nupi koijabani aina kaidawisida tum mi mapomase huralubigi type kumai lumma chatoinoda kain khallaga mase tabli chale wakhaldi yam nungaidre masaje pungsa sakale haibako mayoknare ichesiga magi ex tuga adum mayoknaraga iuda unabadoko ichesi mamaise nontharaga kogi upai leitabani nupi gidi ikai khangba dagi amma moiro samda hek tainabane narumgi samse maje hugat tana nansu nandharak samdo hugat tana maje chatnaba hone hayado kauri hayabako ichi ex na nangse tambro nungaibo kholibo kai ichi sudum nungai kholiye hai mi chamna queen mi sai nupi amadu su yawbani na queen wai sanabadi yadabani na ko ichi adum tai hai nupi mudura kanano khangnabro khotpro hangai na khoi coaching to minarakpani na nupa se andamaina khumbado tamna su khumdra maleba kanna dum khuma maleba ichi se thamoi se kaibani pharasu phutu so ai hang koira mede su hayudana thamoi su pengadaba ichi se numisina aroiba ne hai ichi se nupa siga unagibase and ichi se am kapna adum hogre matamse yamna kuire bako chigek numitagi nupa dusu college ta lakpa ogidre do mana koiramba nupi dudi mayum pangre college loidringai timing do ado mayum pangre khotkre mana mayum paliba nupa dusu atopane ba ichi ex to di nate bako duga mawa mapaudi amata tagidre ichena haujikse ichi su mayum pale duga machaga leire macha singdo chawre ba adubu nusigiba se dum kawba ngamdabado ichena khanjabado sibu mana lalira natraga nupaduna lalira hoi adum ayamba matamda ichesina di khanjeba mana lanboiduni mana awabe mungda pokpagi pau phaunabam su leite pau phauna gadabado number di lahoraga mana su phawgide nusiba khak pangnungda nusiraga mangoda ina kaimta hairakide na khanjaba amuk su khanbai chesina ado nupa madi engoda hairakpa kaidawi nusinabase nupa ma nusiraga di nupa na koi thiba koi humba te thonganda lumbaga su leidana ko adu su mana nongta tawrakide mana ise nusidaba malida kaina khallaga amuk su warauraga yam kappe haiba koi chese ado warauraga nane adum waraurage habase ngamdaba nushiraroige nangse pura kawrage nang nai sukti thiraktabanina kaina khallasu hek kawbasi madi ngamdabado sisi sina khalle o aina nangse thamoi sengna nusibagi oiramale na khalle hai loire wari sida ai oiba site tagi haradi kashu haningai leite natra nusibani pau phaunadabadagi kainagibani khalakpa matamda thengnabase arepa khrana lepcharasu leptaba mayam ama leidana sisu laibakta tamambani iche na haijaningi hoi nungsibadubudi thamoida dum hapo thungnadabagi nindadi tawbiranu thungnadaba mayam ama leiri nungsina basidi thungnadraga kainaragana hena magul leibane na haijaningi phare ai warise ngasigidi sida loishinjarage soikilanki bakhudi mayam na ngakpe